ꯑꯁ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯕꯛ ꯁꯤꯟꯊꯥ ꯄꯥꯡꯂꯨꯕꯒꯤ ꯍꯣꯔꯦꯟ ꯂꯦꯕꯔꯁꯤꯡ ꯄꯤꯖꯅꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯀꯜ ꯑꯃ ꯇꯧꯁꯜꯂꯦ ꯌꯦꯟ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯤꯗ ꯌꯦꯟ ꯊꯣꯡꯕ ꯁꯤꯅ ꯉꯥꯍꯩ ꯁꯤꯅ ꯆꯥꯛꯀ ꯇꯧꯗꯣꯏꯕ ꯁꯣꯅꯥꯀꯟꯒꯤꯁꯤꯅ ꯀꯔꯤ ꯉꯧꯗꯣꯏꯅꯣ ꯁꯤꯁꯤꯅ ꯁꯣꯛ ꯇꯧꯕꯒꯤ ꯁꯤꯁꯤꯅ ꯁꯤ ꯎꯇꯤ ꯂꯩꯔꯦ ꯂꯩꯔꯦ ꯑꯗꯩ ꯃꯈꯣꯡ ꯃꯔꯨ ꯉꯧꯕ ꯄꯨꯁꯟꯈ꯭ꯔꯦ ꯆꯥꯛ ꯑꯍꯨꯝꯁꯦ ꯂꯩꯔꯦ ꯃꯈꯣꯏ ꯀꯨꯟꯒꯤ ꯆꯥꯅꯕꯒꯤ ꯂꯥꯡꯉꯤꯕꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯜꯍꯟꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯁꯥꯠ ꯍꯩꯕꯒꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯐꯖꯕꯅꯦꯅ ꯃꯈꯣꯡ ꯃꯔꯨ ꯉꯧꯕ ꯄꯨꯁꯟꯈ꯭ꯔꯕꯅꯤ ꯁꯤ ꯃꯉꯥꯏꯅꯦ ꯍꯥ ꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯜꯂꯣ ꯑꯗꯨꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯥꯟꯗꯦꯗ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯁꯤꯁꯤꯅ ꯑꯣꯖꯥꯔꯤꯗꯤ ꯄꯨꯔꯥ ꯑꯐꯥꯎꯕꯅꯤ ꯉꯧꯁꯜꯂ ꯊꯥꯎ ꯉꯧꯕ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯣꯛ ꯇꯧꯕꯒꯤ ꯊꯥꯗꯈ꯭ꯔꯦ ꯑꯁ ꯃꯈꯣꯟꯗꯤ ꯐꯖꯔꯦꯍꯦ ꯑꯇꯩꯗꯤ ꯈꯪꯗꯦ ꯃꯈꯣꯟꯒꯤ ꯑꯣꯖꯥꯅ ꯃꯅꯝꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯥꯔꯤꯕ ꯃꯈꯣꯟꯁꯦ ꯑꯗꯣ ꯉꯁꯥꯏ ꯅꯝꯈꯤꯕ ꯃꯅꯝꯗꯨꯒꯤ ꯄꯩꯁꯥꯅꯦ ꯂꯥꯛꯍꯧꯔꯣ ꯃꯈꯣꯟꯁꯦ ꯑꯣꯏꯅ ꯃꯅꯝꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯨꯕꯒꯤ ꯈꯪꯉꯦ ꯁꯤ ꯁꯣꯛ ꯇꯧꯕꯒꯤꯅꯤꯀꯣ ꯐꯖꯅ ꯉꯧꯊꯔꯕꯅꯤ ꯁꯦ ꯃꯔꯩ ꯃꯨꯟꯅ ꯉꯧꯈ꯭ꯔꯕꯅꯤ ꯁꯤ ꯕꯥꯂꯣ ꯄꯨꯖꯥꯔꯤꯅꯦ ꯁꯤ ꯎꯇꯤꯁꯤꯒ ꯁꯤ ꯉꯥꯁꯤꯒ ꯉꯥꯍꯩꯁꯤꯒꯅꯤꯀꯣ ꯃꯌꯥꯝꯅ ꯉꯥꯍꯩ ꯆꯥꯁꯦꯅ ꯉꯥꯍꯩꯅ ꯃꯔꯨꯁꯨ ꯈꯔ ꯌꯥꯎꯕ ꯍꯜꯂꯤ ꯑꯗꯨꯝ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯅꯤ ꯃꯔꯨ ꯌꯥꯎꯕ ꯌꯥꯝ ꯆꯥꯁꯜꯂꯨꯔꯒ ꯁꯤꯅ ꯐꯩ ꯑꯩ ꯐꯅꯌꯥꯝ ꯅꯪ ꯊꯥꯒꯠꯂꯛꯄ 이자는 비야는 누나 떠나네. 떠나네. 야 이제는 하파오래 속도보다 신이시네. 지금 하베는 부득부득 떠는 게 들으시죠? 아좀 하파가 하베 가베인 하베 텔러길로야. mấy quần kỳ lang im đi có xe con á ní ta mi quần kỳ con á ta bắt tỏ rồi mẹ mi quần kỳ ní kilo cùng ngã gặt này làm gì mi mà sinh cái kilo nó khác lần đấy à đâu mà đi qua rồi vậy nên mấy cái pizza đó đi cái tàu này dùng cái ngang cái cái giá là ní đây cái thứ cái yao cái này pulap đó mi quần hai ta rồi đó cái tổ khara cái sai cái ao cái thứ pulap pa rồi cái tàu cái tàu này mấy tàu đó nè sai cái thau ram sẽ lo xả cái đó này cái nó kitchen king lo fish đó kitchen king of the kitchen này Sona kangi thabak thoram se hak rest tawbani rest tawbal ware amuk hawjala kadra ji eminase weather si di pra nungai ba weather ni thabak su bada nungai ba yang wa da ba mathaki ongi tai si ni hai pai mana bongi yum ne ateng pang ko lak pani da video Sisne asidi sida waina tawre
ꯂꯣꯛꯀꯤꯁꯤ ꯑꯣꯏꯇꯥꯔꯦꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯔꯣꯏ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯑꯣꯀꯦ ꯚꯥꯏ ꯌꯦꯡꯉꯁꯤ